Bethany Diaspora Church ki nung si Zarabay Chilinaw marug mapangsing Prabhu Jesus Christ giming da mayambo nung sibigi salam pizari ngasi December gitang kun mathoy 2025 numit asida isor na chanbi du na mahaki wahay paminabagi matam pinabiba sige damak tay isor buthagat minasi ngaktang ikoy mayam puning sang na isor gi wahay tamin naraga puning Thaugat minasi ngasi gi text asi Jacob James chapter 2 gi verses 8 to 13 asi oigani masida ikoina maru oina yengadabasi karino haiba kanda verse 8 ta ikoina ubasini masi ikoi mayam yengsi nahakna Nahaki yumlon na babu nasamak kumna nungsi gadabani haiba sastragi matung ina Ningthougi Wayen Yathang asi Ngaklabadi nakoina phajana taure Ningthougi Wayen Yathang haiba sini Ningthougi Wayen Yathang ngakpa asigi matangda aikoy haktang yengminasi ngasi gi text asi ay pulap oina Manipuri gi Bible da han bata pathok sage Nahakna nahaki yumlon na babu nasamak kumna nungsi gadabani haiba sastra gi matung ina Ningthougi Wayen Yathang asi Ngaklabadi nakoina phajana taure nakoina misak mima yenglabadi nakoi napap tawi aduga nakoi Wayen Yathang thugai bagumna Wayen Yathang na aranba tahalli mi amana Wayen Yathang pumnamak ngaklaga maram amatangda khudi thirabadi mahakna Wayen Yathang pumnamak langzarabani mitu miwa lanaganu haiba mahak adunasu hai mi hatkanu nahakna mitu miwa lanadraga nahakna mi halabadi nahak Wayen Yathang adu thugaiba mini aduga 12 ta ningtambagi Wayen Yathang na Wayen gadauriba makoigumna nakoina ngangu amasung tausu tau maramdi atopabu chanbidaba mahak adu chanbiba yaudana Wayen gani chanbibana Wayen bu ngami hay isona borpina bibo isino ichile naw ngasi ahan bada ikoina masigi text asi pathukpa matamda kari ui hai kanda Apostle James na isorgi sastra asibu asuki matik chaw na regard tawi ikai khumnei hai basi aikoina uba phangi masi James na ngangtok li ba iri ba chithi asida yamna mayek sengna utpire aduga isorgi sastra asibu mahakna Ningthougi Wayen Yathang haina kawi the royal law masi aikoina munna khanba matamda James ne isorgi sastra asibu asuki matik riga tauraga mahakna masigi wahai asi phongdokpani haibasi aikoina uba phangi chilinawsi tau batabu masida aikoina uriba problem asi karino mahak na deal tawriba si karino haiba kanda aikoi gi marakta thajaba singi marakta asigumba chawraba problem asi aduki matik thene madudi karino haiba kanda there was only a verbal regard for the scriptures isorgi sastra asibu wahay da khaktang yamna regard tawba yamna
kari haigani ikai khumnaba yamna pamjaba asmaina chinna khaktang phongdokpa mayam laibani aduna masigi problem asi mahakna uba phange. The lack of practice of the scripture was obvious. Ishwargi Shastra asi thabakta pangthokpa ngamdaba inba ngamdaba asina ayamba oi masi inba ngamdaba na yami haibasi mayek sengi. Aduna mahakna masigi text asida maru oina hainingba adudi karino haibakanda fulfilling the royal law. Masigi Ningthougi Wayen Yathang asibu pangthokpa tauba haibasi masini mahakna maru oina phongdok piningba khanghaningba asi. The royal command from God Ishwarna Ningthougi Wayen Yathang asi pibakanda aikoina kari uwe haibakanda you shall love your neighbor as yourself. Nakoina nasabu nungsibagumna nakoigi kairoi leikai adusu nungsiu haibani. Ngasai koina pabado yumlon naba sing adusu nungsiba haibasini. Masigi wahai asi masigi yathang Wayen yathang asi Leviticus 19:18 asidagi mahakna lauraga pongdokpa anduni if they were practice this command, right? Masigi command Wayen yathang asi tasengna tauba tarabadi they would be doing well. Makoi tasengna ngasai gi text haibado phajana taure haini nakoina phajana taure doing well masi oi. God's command was being obeyed, right? Ishwargi Wayen yathang asi inba haibasini masibuni aikoina thabakta pangthokpa tauba haibasi. Kanagumbana Ishwargi Wayen yathang asibu yamna chauna regard taubugumna nganglaga masi thabakta pangthoktaba masi taudragadi karisu mana phongdokdiba wahai adu kanaba laite haibani. God's law Ishwargi Wayen yathang asi yengbakanda they are his commandments mana piriba masigi royal law Ishwargi law asi magi yathang sing aduni. God's expect obedience to his word of law. Aduna yathang asi Wayen yathang asi pibo matamda masida Ishwarna pamliba si karino haibakanda mana piriba yathang asibu aikoina ngakpa masibu aikoina inna chatpa haibasi Ishwargi apambani. Aduga the law of love nungsibagi maramda piriba yathang ase masi aikoina thabakta pangthokpa masi tauba haibasini. This means that no one should be despised. Maduna takpadi aikoi mi khudingmak nungsigadabani isasu nungsiba aikoi yumlon nabasu nungsiba haibani. Adu oirabadi kana amatasu aikoina despise taugadaba aikoina hanthani yengba aduga kari haigani tonganba maongda atopa misingbu aikoina yengba uba haibasi tauba yade haibani. Mi khudingmak chap manana nungsigadabani haibani ichilinawsing. Aduna masida aikoina makha yengba matamda the problem of partiality singlupki marakta asigumba chawarba problem asi laibagi maramna Apostle James na masi amu nauna mahakna purakpani masi phongdokpani. Madudi karino haibakanda verse 9 da haibado but if you show partiality na koina misak mima yenglaga thabak tawba matamda kari tawre you commit sin na koi pap adu tawrabani and are convicted by the law as transgressors na koi Wayen yathang adu thugaiba ama oirabani haibani ichilinawsin siyamna maru oi verse 10 that for whoever shall keep the whole law kanagumba mana Wayen yathang khudingmak asi mahakna ile tawe hairabadi and yet stumble in one point aduga amada mahakna soikiba yaurabadi he is guilty of all mahak loinamakta kari haigani maran lairabani haibani. Aduna Ishwargi Wayen yathang ngakpa haibasi aikoina loinamak ngaktragadi amakhaktangda aikoina ngaklaga atopasingda ngakpa ngamdragadi adu karisu
kanaba laite aduna masida ngasai gi hairibado mayam asi ishor gi yathang wayen yathang asi laye aduda yamna phajaba ishor na piriba wayen yathang gi marakta nungsiba haibasini nungsiba asi koina mibu nungsiba chamanana nungsiba ngamdragadi ngasai gi hairiba ishor gi wayen yathang asi loinamak tawbudaba ngaktabaga chap manai haibani aduna if partiality is practiced partiality misak mi ma yengbasi ekoina tawba kanda masigi consequence phajana aikoi khangpham thoi masigi ngasai gi kari haigani aikoina tawrubadugi mahai asi sin has been committed ko pap asi tawrabani ichile now sing partiality ekoina di laina miyo begi chatnabini asidi mahausani hena khalli adu bu ishor gi yengdadi pap tawbaga aduga pangkak nai pap tawrabani haibani the partial person has transgressed God's law asu adune misak mi ma yengba mi aduna mahak tasengna ishor gi wayen yathang adugi lan mahak chatkrabani the person has stumbled mahak adu khudi thirabani he is declared guilty of transgressing God's law mahak ishor gi wayen yathang adugi wangmada chatkrabani haibasi masida declare tawkrabani maran leire haibasi phongdok pikrabani silanausi aduna keeping the commandments of God ishor gi wayen yathang ngakpa haibasi masi ekoi phajana nainaba darkar oye wakhan tawba darkar oye for he who said do not commit adultery right migi matu mawa landaba also said do not murder mi buhat kanu now if you do not commit adultery but you do murder nang na migi matu mawa du da landragasu kana kumba amada nang na kana gumba amabu nang na hatpa matamda kari haigani adum ishorgi wayen yathang adu thugaiba adum tabani masi yamna mayek singna verse 11 na takpi aduna do not commit adultery do not murder haiba mayam asi 10 commandments da piri basi ekoina masi ilabadi yare khanbani adubu ngasai gi partiality leba matamda misak mi mai yengba matamda ekoi adum alanba tagani ishorgi yathang thugaiba adum tagani so if only one commandment is kept and another commandment is broken yathang amado ilaga yathang amado thugaiba tarabadi the individual is a transgressor of the law ko ishorgi yathang adu thugaiba adum tabani aduna karisu madugi khetnaba laite haibani aduna masida apostle James na thogatningba atudi the challenge to keep the royal law of God ishor na piriba ngasai gi Manipuri da Ningthougi Wayen yathang asi ngakpa haibasini masibu inba masibu ngakpa haibasigi matangda mahakna takpi so speak and so do as those who will be judged by the law of liberty for judgment is without mercy to the one who has shown no mercy mercy triumphs over judgment nungsiba chanbiba haibasina ngasai yathang wayen ba asidagi hena chawi haibasi mahakna takpi right the call is not just to speak about God's commandment masida takpasi karino haiba kanda ishor gi wayen yathang asikhakta asibu ngang bakhakta madugi maramda ngang bakhakta haiba khaktang do nataba adubu to do what the commandments teach wayen yathang aduna takpa adu ngakpa thabakta pangthokpa tauba inba haibasini there must be consistency masi tasengna ngasi khaktang hayeng khaktang gi nataba matam khibikta masi ngakna masi inna ekoi chatpa haibasi masi darkar oye judged by the law of liberty haibasi ekoina yengba matamda amuka verse 12 to the ai pathok chege ningtambagi wayen yathang na hai karino ningtambagi wayen yathang ichile now sing masida ikoina mathang yengba kanda the law of liberty is another way of calling the word of God ishor gi wahai asibu law of liberty haibani
right? Ningthougi Wayen Yathang. So the Lord Jesus said that if a person knows the word he had taught, mana takliba wahay adu kanagumba mana Ngaklabadi, that the word would make him free. Maduna mahakpu free ohengani, ningtamba adu pigani. Aduga, his word can set a person at liberty where once he was enslaved by sin. Kanagumba ma pap na phazanduna pap ki minay oina, pap ki manay oina layramba adu. Isorgi Prabhu Jisu Krista gi wahay aduna mi adu adugumba ngasay gi hayriba ningtamba adu pibigani. But the same law would judge the transgressor. Aduga masigi yathang asina Isorgi yathang bu thugaiba mi adudi adumak maduna wayen gani haibani. Judgment. Kari judgment no, impartial judgment would be meted out. Isorna wayen ba matamda maduda karisu misak mimay yeng balay roy. Aran badu lale haigani, landa baduna lande haigani. Masini isorgi wayen ba asi. True judgment would be without mercy. Tasengna judgment asi taubakanda mercy chanbi ba asi layraroy. Karamba mida tasengna atopa mida nungsiba chanbiba laitaba ngasaygi nungsiba haibase laitaba mi aduda isorna wayen ba matamda magi mathakta wayen gadabase mana mibu nungsiba kari amata uttabagumna magi mathaktasu adugumba mercy adu chanbiba adu lairoy aduga chap mana na mangonda wayen gani haya. But if a person shows partiality, then he is a transgressor. Maramdi mahagna misak mimaying laga tabak tabo matamda ngasaygi hayriba isorgi yathang adu thugay krapani. Aduna mangonda aduga chap mana na magi mathakta wayen badulakani. The law would judge him as a transgressor. Ay yathang aduna mangonda yathang thugay ba ama oina wayen gani. So where mercy is practiced, adumakpu chanbiba haiba sibu tauba utpa mingonda minungsi leiba minungsi thamba utpa mising aduda karamaina isona wayen gani haiba kanda magi mathakta nungsiba magi mathakta chanbiba mercy asi utpi gani. Masini yamna mayek sengna aikoida takpibase ichilinausing aduna kari darkar oye masida aikoina maru oina khangningbase nungsiba mibu chanbiba lairaba oigera inakhunba oigera asingba oigera singdaba oigera mi khudingmakpu chap manana nungsiba mi khudingmakpu chap manana tauba masi yamna darkar oye. Masi karigumba tauba ngamdraba aikoina masi thugairaba ngasagi Ningthougi Yathang asi wayen yathang asi aikoina ngakpa ngamdragadi maduga chap manana aikoigi mathakta lakani. Aduna ichilinausing aikoigi damakta khwaidagi maru oibadi minungsi chauba migi damakta khanba haiba misak mima yengdaba achumba chatpa isorgi yathang ngakna chatpa asi aikoigi damakta khwaidagi afaba aduni. It is good and wise to check. Tasengna aikoigi thajabase chumlibra haibasi aikoina check tauba yengba haibasi masi phai aduga masi yamna wise oiba aduni. Maramdi mi kayana ai thajare hairaga makoigi thajabase asengba oidaba aduga mi kayana ai isorgi yathang ille hairaga amaromda thugaiba adumaina leibadudi taudabaga chap manabani. Aduna aikoina thajabase leire hairaga aikoina haiba tarabadi thabakta aikoigi thajabase ufam thoi. Our practice of faith aikoi karamaina thajabase sijinai aikoi thajabase karamaina practice da we have si darkar oi. Ai thajare hairaga minung silai taba mibu chanbi daba aikoina mibu
adumaina kari haigani misak mima yenglaga treat tawbu matamda masi ekhoigi thajaba ase thajai hairaga isinna hairabasu ekhoigi thabaktuna masi aranbani haibasi takpani aduna masi ekhoi animak ase chatminagadabani masi chatminaribra fajana masi leibra haibasi yengba mathau tai partiality must be recognized as sin misak mimai yengba haibase the chilinaw sing James ki wahai gi matung ina Ishor gi sastra na takpi bagi matung ina masi pap ni hai ai pap kana su tawning de adumak po partiality misak mimai yenglaga thabak tawba matam da ai pap atu tawrabani maram ni madugi thabak adu pap ki thabak ni masi ai na yamna thunamak ai dagi lokthok kadabani singlup tagi su masigumba thabak asi tawroi dabani aduga keeping the royal law or the law of liberty ngasai gi ningtambagi yathang aduga ningthougi yathang asibu ngakpa haibasi masi ishor gi apamba apostle James na ekoida takpiba khanghanbiba aduni this is good and noble masi tasengna phaba yamna noble oiba aduni it would result in blessing from God masi ekoina tawba matamda aikoigi mathakta ishor gi bor phangba haibado oigadawri bani aduna actually now sing ngasi ishor gi piriba ningthougi yathang aduga ningtambagi yathang ase aikoina khallaga masi aikoina pangthoklaga misak mimai yengdaba aduga tasengna mi khudingmakpu nungsiba ngamba chanbiba ngamba mi khudingmakta achumba afaba tawba ishor gi yathang fajana ngakna chatpa haibasi aikoigi punsida kwaidagi darkar oiba yamna aikoigi damakta kanaba aikoigi damakta phaningai oiba adugumba pautak aduni apostle James na aikoi mayamda pibiriba asi masi aikoi ngasidagi pangthokpa ngamnanaba masigi matungina aikoi chatpa ngamnanaba kanna hotnasi takrapa mipum khudingmakta ishorna hena bor pinabibo aisinu patana tawsi Thagachari paisor nahaki wahai dagi akhoi puputning thogat pire amu hanan haki yathang sing fajana mapung phana in mangamba oihanbiyo aduga nahakna takpiriba asigi ningthougi yathang asigumna mi khudingmak punungsiba ngamba chanbiba ngamba aduga misak mimai yenglaga thabak tawba nataba mi khudingmak pu chap manana upa ngamba amata oina singlup ki manungda aikoina hingminaba ngamnanaba masigi damakta nahakna takpiriba khudingmak asi aikoina tare thabakta pangthokpa ngamhanbiyo aduga nahakki apambagi lambida punsida aikoi mapung phana matam khibikta hingba ngamnanaba chatpa ngamnanaba pangal pinabiyo aikoigi thamoibu thogat pibagi damakta nahbu thagat sabani aikoibu takpiba akoibu chumthokpiba sigi damakta sunahbu thagat sabani amuk hanna nahaki wahai ase taminadringai phawba hapta sigi manungdasu nachai khoibu leifamda ngaksen biu loina biu nahaki bor adu pina biu haiduna thagat sabaga loina na khuding sigi damakta ekoibu paptigi handokpiba kanbiba mapu Prabhu Jisu Krista gi mingda nizabani amen thank you so na ekoi khuding makki matakta hena bor pina bibo isunu amen